Tata truck amada puduna lakpa brown sugar ga konna Tata truck adugi driver police na phakhre farba nisagi polam sing adu mai thagadabani haina mafam adugi maira paibi amadi miyamna irang horakpadagi irang laksinna na bahona bada police na nomayam de tear gas cell sing kapkhre hariba thodoga singa si ayu pung tararom tarakpa matamda singjamai police station gi manung chanba chajing thongkhongda thokibani thadok thofam dagi phangba pawam gi matung inari thawal maike dagi lakhiba Tata truck registration number AS28AC 0729 da nisagi polam sing puduna chatkre habagi paw ama phangmadagi civil dress set pa Manipur police ki SI amani luchingba personnel anina Tata truck adu tanaduna lilong thongi sajinglom thangba nakalda gari adu phaki civil dress ta lakhiba police ki kangbo aduna marang nakpada leiba maira paibi singa supau pibadagi mafam adugi maira paibi singsu tholaki madugi matungda Tata truck adu marang nakpa mafam amada thojinduna thamna matungda check tawum matamda Tata truck adugi driver gi famfam dagi mathakta yoramba thengrakibani faraba brown sugar sing adubu pawmi sing mamangda putoktuna showcase ka puna on matamda kg amaga gram chama pan humdra lumki mayai kabani sagi polam sing fare habigi paw tabadagi maike dungi mera pabi sing amadi masing yamna tholpaga lena farabani sagi polam sing adu miyam mamangda mai thaduna manghangadabani haina irang horki tanjadu de Imphal West police amadi singjami police ki makok thongba police official sing mafum adura yosilakhi bagal lena miyam adu bhab tahan bagal lena farabata truck adugi driver amadi brown sugar sing adu police na puduna chatna bahonaki Maduda irang adu hena sauthorapadi police na tear gas cell sing amadi nomai kaptena miyam adu tankhari matungda Tata truck adugi driver amadi brown sugar sing adu mafum adu dagi puduna chatki khoi sauna miyam na Tata truck adugi mamang thangma mingsel thugai ki thodok adu sarwi yakhiba mafum adugi maira paibisina police na chatakhiba thong adu yaningda supongdorali adu bare press ta loina uli ba pose ngachi ba buda ma ji si torom bagi ekhoina chahi ma chairak pi re law ba ngachi ba ta noi ura de habiro ba chikari uge ba ekoi ki khuta ai lete ekoi khange ba ko adu ar ga jo chungba chairak amta ga chi ba ta pi ba laita bani na ngachi de ekoi miyam chairak pi gane ai je ko chi ba ekoi law doi je adu ka mi di ekoi pa na ba tha roi police ta puja ki jano chi ki pone ngachi ekoi chajing lai ba je step che mai na gi step che jom na lakta de ekoi ngachi khongjang je koi tawdam na te khongjang la process la pa da gi ekoi chhaw bane na chi bhari ba pachi ngachi su si gi police na program ni chai bhari khatang hai ra kani chai pili di lakthorop ta di ekoi ngachi tawri ba pochi tawroi adu to na ekoi na ngachi chi gi bhari ba pochi ju adu ga miyam khangna lakthopi ro jaira chu lakthopi ro adu ne ekoi na haijani